आजादी का अमृत महोत्सव। इना खुल्लब मणिपुर की कला संस्कृति दा मोइरांगना अचौब मफम अमा कल्ली इबुदौ थांजिंग की मसाई कोन थोखिबा खंब थोइबे की नुंगसिरब वारी निंगथौरोल कयाग मरी लैनबा मोइरांग कंगलैरोन की वारी सिंह पथांग पुथांग यैना लिनरकपना ngasisu अखोई की नाट अमदि चटनबी इना खुल्लब पुकै ओइरी वा खा हाइदि साउजन याय थंगि संगबि उन्नंगुम नंगजरगबि लाइरबि खमनु मादुवानी नौमोपा खंब पूरदना खोयोल थांगराकपा पुनसिबगी मरांग अवांग नोंगपुक लमदम की ख्वाइदगी चाउबा थुमही चेंदब पाट लोकताक पाट मफम मसिदा लै पाट असिगी अकोइबदा तारिब मियाम की तांगजफम लोकताक पाट ओइरी nganu thangong yaungna miramdagi pairakpa tanglabu usek makhal kaya pat asida saktari मणिपुर की स्टेट एनिमल ओइरिबा मालेम की मफम अमतद फंगदबा तांगलब संगाई लोकताक पाट की मनुंग चन्न लैबा कैबुल लमजाउ नेशनल पार्क की अताउबु फुमदी मथक्त लै संगाई की फजबबु ngasisu लेप्तना सैथानरी असिगुमलबा कला संस्कृति की साहित्य की खुनुंगलोन की अमदी खुनुंग इसै की फजरब सहेक कया की हौरकफम ओइरिब मोइरांग मरैबाक निंगबा अथौब कया पोखिबा अनिसुब मालेम की लंजाउदा भारत निंगतम लान की यामना मरु ओइब मफम अमसु ओइकी इंडियन नेशनल आर्मी INA अमसुंग जापानीज फोर्स की अपुनब कांगबुगा एलाइड फोर्स का मोइरांग अमसुंग मसिगी अकोइबदा अकन ममोंग द लान सोकनकी INA की रेजिमेंट अमसुंग 33 जापानीज रेजिमेंट की अपुनब फोर्स का ब्रिटिश सिंगा मोइरांग अमसुंग मसिगी अकोइबदा अकन बलान सोकनबदगी 17 ब्रिटिश डिवीजन की कैंप सिंग मोइरांगदगी बिष्णुपुर रोम होंगदोखी इंग लिसिंग मचमापन निफुमरी की अप्रैल 13 INA की बहादुर इंटेलिजेंस ग्रुप की कमांडर कर्नल शौकत अली मालिकना मोइरांगबु ब्रिटिश की मखुट्टगी निंग तमले हाइना INA की मचु अहुंग की फिराल सिंखटकी मसिगी मतंगदा INA म्यूजियम मोइरांगी असिस्टेंट क्यूरेटर मीरना श्री माइरेनबमना असुमना हाई सोक लिसिंग अमगा चमापन निफुनिथोइदा इंडियन नेशनल आर्मी INA लिंखटख्रबा मतुंगदा सोक लिसिंग अमा चमापन निफुगा हुमदोइदा नेताजी सुभाष चंद्र बोसना सिंगापुरदा प्रोविजनल गवर्नमेंट ऑफ फ्री इंडिया सेमख्रबा मतुंगदा ब्रिटिश की मखादा लैरिबा भारतपु निंखा तमनबगी दमक्ता इंपीरियल जापानीज आर्मी की मतेंगा लोइनना अकनबा लान थेंगनबा हौरखी लान असिगी यामना मरुओइबा खोंजंग अमा ओइना मणिपुर की मोइरांगदसु लानफम असि तिदिम फाउदुना बर्मादगी अंगनबा मतमगी अप्रैल की सोक लिसिंग अमा चमापन निफु मरीदा यौसलखी मतम मदुदा मोइरांग अमसुंग अकोइबा मफमसिंग असि ब्रिटिश एलाइड फोर्स न ऑक्युपाई तौदुना लैरम्मी मसिदा INA की रेजिमेंट अमसुंग 33 जापानीज डिवीजन गा पुन्ना अकनबा लान थेंगनदुना 17 ब्रिटिश डिवीजन की कैंप सिंग मोइरांग अमसुंग असिगे अकोइबदा लैरिबा एरिया सिंगबु थादोक्तुना बिष्णुपुर की पोसंगबमदा रिट्रीट तौखिरमी हाइरिबा ब्रिटिश की विड्रोवेल असि अप्रैल की तांग 13 सोक लिसिंग अमगा चमापन निफुमरीदा पुमलोइ लोइखी मतंग असिदा पनबा याबा वारी अमा हाइजरगदी हाइरिबा नुमित असिगी
Numidang asida Sri Mairembam Koireng Singh matam adugi Nikhil Manipuri Mahasabagi member amasu oiri mahak amasung mahak naknaba kharana Moirang lamkhai gi thong makhada laiduna British ki force singna Moirang dagi withdrawal tawkhiba adu kupna senaduna lairami Mathangi numit ki April tang taram marigi sok lisingam jama panifu marigi ayuksida Sri Mairembam Koireng Singh Sri Sanaba Singh Kumam Kanglen amasung Sri M Mani Singh makhoi marina Moirangi trong laubida yoksalakuna lairiba INA amasung Japanese force ki advance party adubu unaduna akupa warol kaya amasu sanaki amasung hairiba numit asigi numidang wairamgi pung mangada Colonel Saukat Ali Malik Commander Bahadur Intelligence Group na INA gi Phiral haibadi tricolor flag with a springing tiger asi Moirangbu British ki makhutagi ningtamle haidona Moirangi kanglada chingkhatkhi INA amasung Japanese Army singbu Moirangi miyamna chawna mateng pangki masigi matangda Moirangda INA gi headquarters oikiba yum Hemam Nilamani gi machanupi hojikna RIMS Imphal gi medical superintendent oiribi Professor Priyo Sakhina asumna phongdokle Koi paji si Indian National INA movement sida during the Second World War sida join tawjabani koi freedom struggle India gi kanna torak matang sida Moirangi mi sing sina involved tawbasi Chitim Road ta hojina Myanmar matam amadana Burma haina khangnaramba somda lakpada Indian National Army amadi Japanese Army gi force ani sina tawraga British sing si fight torak matang duda Moirangi mi sing sina yamna achoba role ama logi na paji na haibi paji masa maksu magi mamanaba sing kharaga loinana Indian National Army da matam da join tawgi paji gi role makti wari dagi tajaba mari spy oina aduna moi mayam si spy oina adagi INA gi mayam ama dai Japanese is da ayamba food supply tawba akoi gi imana haibada Second World War gi matam sida akoi kochi am chauna isu pi ngai to howi akoi kot phau hauna ba kochi am chauna lei aduda more than 1000 phabochi kai hai matam duda akoi buboka pajiga mon mayam tawraga army mayam sing sigi food supply sing wana loina pijathoe aduda konarakta dana Moirang amadi around jaga duda dagi khoma kanda moina food si sipai sing sigi Japanese army ga Indian National Army ga moi mayam sigi si ubona main role lauraga adumaina food supply tawgi hebagi wari su lei 1944 gi 14 April si akoi gi cherau boina function tawban numit sida Moirangi INA hauji INA Martyrs Memorial Hall haina laiba mafam sida Moirangi kangla sida akoi gi Bharat ki mainland da khwaidai ihan hana India gi machu ahungi firansi Colonel Saukat Ali Malik na luchinglaga koi paji goi M Koireng hanagi chief minister oibiramba Moirang dagi moi mayam ama tawraga around 50 people mi yangkhai mungna tawraga machu ahungi firansi singkhatkibani na adumaina takpirami Manipur da akoi Moirang da singkhatkibasidi I nai tanarega battlefield asida fight tawrega akoi India army ga Japanese force na sum ngam eraga adumaina tawraga singkhatkiba machu ahungi firani Ani Shibu Malem Gilanjawuda Japanese force amasung INA na Manipur gi Moirang yauna mafam kayada British ki mayokta akan malanjang chathakibagi matangda Manipur University gi History Department ki Assistant Professor Dr. Chungmaijai Matthew Kamaina asumna paudam le INA na British mayokta lantan bada Manipur lusingba kayana INA bu tengbang tauki ningsingba yai Manipur gi lusingba mi manga TH angau sing Tomal sing Kanhai sing Tamsuba Lamfel aduga Bijoy Longzam makhoina Colonels Saukat Malik amasung Captain Ali Chowdhury unaraga INA da zawki adugi damakta British khoina makhoibu phaki INA Japanese force pullaga mafam kayada British army singda lan kanna sokna khi adugi lan kanna sokna famdudi Battle of Bishanpur, Battle of Silcha Track, Battle of Maifam Lokpa Singh or Red Hills, Battle of Sangsat, and most importantly Imphal Seas March Kunmapan dagi June Kunifoi 1944 manungda
matam aduda Manipur gi ching koiba Japan na dominate tawrami southwest to east, east to north, Mori to Palel. Japan ga INA lan kanna soknaba matungda makhoi maiti ki aduga Burma da retreat tawki. INA gi ihauna India gi ningtam khongjang da impact sauna layi amasung khongthang yang hale haibdi sumlaba wafamni. Lan loiduna lebak asina ning tamlaba matungda INA na firan chingkatkiba mafam asida memorial complex ama saduna ngasidi phajaraba tourist singi puning chingchinapam mafam ama oire. Masigi matangda INA Museum Moirangi Assistant Curator Mirnasri Marenbam na hai. INA gi phiral chingkhatlamba Moirangi kangla mafam asibu memorial complex ama sanaba manglan ama horakhi. Masigi chawro manglan asi mangphaunaba hotnabada Sri Mairembam Koireng Singh, Sri Hemam Nilamani Singh amasung ayaki father Sri Mairembam Manindra Singh na achauba thaudang laurakhi. National Committee amasung Local Committee semduna INA complex asi soklising ama chamapan yangkhai mangada inaugural stone yungki. Adubu memorial complex asi soklising ama chamapan humphutaret tagi mayamgi donation haibadi central government, state government sing amadi praja singi donation dagi saba horakhi. INA Memorial Complex asida lairiba Netaji Library si ihan hanbo ina saba loisanduna October gi tang 19 soklising ma chamapan humphunipan da Provisional Government of Free India gi Silver Jubilee Celebration numitta matamdugi Union Education Minister Dr. Triguna Sena sangaduna miyamda hangdoktuna sinakhi. INA War Museum asisu September gi tang 12 soklising ma chamapal humpumapanda Bharat ki Prime Minister Obirambi Srimati Indira Gandhi na hangdokpirambani numit asimaktada INA Memorial Stupa asisu hangdokpirami hariba Memorial Stupa asi INA gi laikhitraba thauna pharaba maraiba kidamakta thawai thakraba lanmi singda kathokpa amasung INA gi motto haibadi Unity, Faith and Sacrifice yauba adugumba Memorial Stupa amani. Netaji ki life size bronze statue masu West Bengal government na donate tawraktuna INA ki complex ta khinduna soklising ama chamapan humdrani thoigi October tang 19 da Bharat ki President Oibiramba Sri B.B. Girina maikhum hangdokpi khi. INA committee asina honaduna INA gi auditorium amasung saba hauki. Committee asina kanna honaduna INA Memorial Complex asi semgat sagatpa amasung chalairami. Adubu hena mapung phana development taunabagi damakta entire management asi soklising ama chamapan marphu mangagi January da INA committee Moirangi site gi Sri M Koireng Singh amasung H Nilamani Singh na soi tawduna Manipur government gi Department of Art and Culture gi director matamdugi Sri E Nilakanta Singh da handing over tawkhre. Adudagi ngasi phawba INA Memorial Complex asi department asina yengsanduna lakli. Aikhoigi ipa ipu singna thauna phana British ki mayokta lanthengna kibadugi mahina ngasigi mirolna ning tamlaba laibak asigi citizen ama oibagi nungaiba amadi chawthokchaba phangjari. Bharat ki ning tam lanjangda Manipur gi Moirang gi maru oibadudi sanana mai iklaga langbe hengalakpagum nongma gi langbe hengalakli. Bharat ki ning tam lanjangda loilam lengak British tagi maning makha tamkiba Bharat ki ihan hanba sahar amani hainasu ngasi phawba Moirangbu sakna sonari. Azadi Ka Amrit Mahotsav. Hauzik adumna tabire Bharat na ning tamlakpa sahi 63 surukpagi palan Azadi Ka Amrit Mahotsav kamari lainana Akashvani Imphal gi ipawkang munu puthokpa Bharat ning tam lanjangda maru oiba mafam oikiba Moirang loijare aiba musun puthokpa Thokchom Jogendrajit News Editor Lijakhiba Ngangom Kiran Anobu ningtam langa mari lainaba wari amaga loinana mathangi nomaijing numit ki pungpham asimaktada adom bungai jaramge.